Kachinggi Autonomous District Council ADC Tarukki Mikhal Athuba Matamda Taugadabani Haiba demand Tauraduna National Highway Singda Pung Nifunipangi Banamadi National Project Singi Thabak Thingani Haina Torambadagi Lengaka Wari Sanabadagi Numitarani Kongjang Handorakiba Dongasi Numinipani Surava Fawa Lengakna Karigumba Makal Amata Thabak Oina Paikalakpagi Mami Udri Lagliba November Mari Fawada Karigumba Makal Amatagi Thabak Paikat Pidrabadi Makhataba Chirol Amat Thoktana November Mangadagi Pung Nifunipangi Interstate Ban Tauba Yauna National Project Sing Thingbagi Kongjang Changchilagani Haina All Tribal Students Union Manipur Achumna Fongdorakli Nilakuthi Gram Panchayat Haingang City Block Imphal East na sinduna ngasi Kaikol Community Hall da Panchayat asigi oina anisuba akhanaba Gram Sabha gi thoram pangthokre pangthokiba thoram aduda kumja lising aniga kunga mathoi kunga nithoi gi oiba GPDP finalize toba made approval piba yauna tongan ba wafam kya da khana nainaki Kaching District Police KSP Victoria Yengkhong gi mideng makhada SDPO amadi OC Kaching Police Station ngasi ayok Kaching lamkhai da leiriba hotel singda COVID-19 gi SOP sing ngakna chalibra haina yengsenba chatpada yungang amadi can beer kya fagat khraba yungang sing Kaching gi excise station da sinakre Lamsang ACda Nomakangdana COVID-19 positive oirakpadagi containment zone lauthorpa leptri yumdagi mapal thokpa yadana leiriba mayang langjing tamang mayang langjing taning khamral khonghampat mayai leikai amadi naurem thong khulem leikai da COVID-19 gi awa chaitheng mayuknariba imungsingda ngasi LJP state unit ki general secretary soiriba social worker khundrakpam kanbana nongmada changdraba yadraba acha thakya yenthokre Lilong AC da Independent Mirep Oiriba Abdul Nasir Amadi Wangoi AC da BJP gi Mirep Oiriba Olu Khogi board khomnaba nominee gi khongchata hayeng neda gi convener so Oiriba Assam gi Finance PWD Health and Family Welfare gi Minister Dr Himant Biswa Sharma ayuk pung 10 ga minute 15 chatpa matamda Imphal da thunglaragani Malem gi oina COVID-19 positive oiba missing crore mari lakh humphumanga ga yankhai tare chukre laina asina maram oiduna laikhidaba missing na lakh tara nithoi ga chahum ga tara sukre malem gi laibak sing gi marakte US na positive oiba missing khwaidagi yamle US ki oina positive oiba missing lakh mari futara nithoi lising manga ga chamanga ga humputara sukre amade sikhibana miyoi lakh ani lising kontra ga chamapan ga humputara nithoi ni India gi oina hauju fawda positive oiba miyoi lakh mari fu nithoi lising kunmapan ga chahum ga tara humdoi sukre amade sikhiba mi gi masing na lakh ama lising Kungani Thoiga Chatrukasum na Tare Sukre.